ꯑꯍꯥꯟꯕꯃꯛꯇꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯅꯣꯛꯆꯔꯤ ꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯑꯩꯅ ꯁꯦꯝꯖꯔꯛꯄꯁꯦ ꯑꯩꯒꯤ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯑꯉꯥꯡꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯉꯥꯡꯒꯤ ꯃꯇꯥꯡꯁꯦ ꯀꯔꯤꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗ ꯑꯩ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯦ ꯃꯃꯥꯡꯗꯒꯤꯁꯨ ꯑꯩꯁꯦ ꯌꯥꯝꯅ ꯗꯤꯁꯀꯁ ꯇꯧꯅꯤꯡꯉꯤ ꯍꯥꯏꯗꯤ ꯃꯔꯝꯗꯤ ꯑꯁꯤꯁꯦ ꯈꯔ ꯄꯦꯔꯦꯟꯁꯀꯤ ꯑꯋꯦꯌꯔ ꯑꯣꯏꯅꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯄꯦꯔꯦꯟꯁ ꯑꯃ ꯑꯣꯏ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯒꯤ ꯐꯤꯂꯤꯡꯗꯣ ꯍꯥꯏꯗꯤ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯁꯤꯒꯤ ꯋꯥꯁꯦ ꯈꯇꯪ ꯈꯪꯍꯟꯅꯤꯡꯉꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯌꯥꯝꯅ ꯄꯪꯈꯪ ꯈꯪꯅ ꯄꯪꯍꯩ ꯍꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯔꯤꯁꯦꯟꯂꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯣꯏꯅ ꯅ꯭ꯌꯨꯁꯇ ꯄꯤꯔꯤꯕ ꯖꯩꯄꯨꯔꯒꯤ ꯃꯐꯝ ꯑꯃꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯁꯤꯔꯤꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯕꯦꯜꯀꯣꯅꯤꯗꯒꯤ ꯑꯣꯟꯊꯔꯒ ꯑꯉꯥꯡꯁꯦ ꯂꯩꯇ꯭ꯔꯦ ꯑꯉꯥꯡꯁꯦ ꯆꯍꯤ 9 ꯁꯨꯕ ꯑꯉꯥꯡꯅꯤ ꯖꯩꯄꯨꯔꯒꯤ ꯅꯤꯔꯖꯥ ꯃꯣꯗꯤ ꯍꯥꯏꯕ ꯁ꯭ꯀꯨꯜꯗꯨꯗ ꯇꯝꯕ ꯑꯗꯣ ꯃꯥꯁꯦ ꯃꯁꯥꯒꯤ ꯆꯍꯤ 9 ꯐꯥꯔꯕ ꯑꯗꯨꯒ ꯀ꯭ꯂꯥꯁꯅ 4 ꯇꯝꯃꯤꯕ ꯑꯉꯥꯡꯅꯤꯀꯣ ꯅꯨꯄꯤ ꯃꯆꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯎꯕꯗꯁꯨ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯥꯏꯗꯤ ꯑꯉꯥꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯣꯏꯅ ꯇꯧꯋꯤ ꯄꯣꯞ ꯄꯣꯞ ꯂꯥꯎꯅ ꯑꯗꯣ ꯃꯥꯒꯤ ꯄꯦꯔꯦꯟꯁꯀꯤ ꯋꯥꯔꯣꯜ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯇꯥꯔꯝꯒꯅꯤ ꯍꯧꯖꯤꯛꯁꯦ ꯅ꯭ꯌꯨꯁꯇ ꯑꯗꯣ ꯃꯥꯏ ꯄꯦꯔꯦꯟꯁꯅ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯕ꯭ꯔꯥꯏꯠ ꯁ꯭ꯇꯨꯗꯦꯟꯅꯤ ꯍꯥꯏꯕꯀꯣ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯉꯥꯜ ꯊꯣꯛꯄ ꯃꯒꯨꯟ ꯂꯩꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕ ꯑꯗꯩꯗꯤ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟ ꯄꯨꯝꯅꯃꯛꯇ ꯑꯦꯇꯦꯟ ꯇꯧꯕ ꯑꯦꯀꯥꯗꯃꯤꯛ ꯏꯌꯥꯔ ꯈꯨꯗꯤꯡꯒꯤ ꯃꯥꯁꯦ ꯑꯦꯋꯥꯔꯗ ꯂꯧꯖꯕꯀꯣ ꯔꯤꯋꯥꯔꯗ ꯂꯧꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯃꯉꯥꯜ ꯊꯣꯛꯆꯕ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯍꯦꯄꯤꯂꯤ ꯂꯩꯖꯕ ꯑꯉꯥꯡꯅꯤ ꯍꯥꯏꯕꯀꯣ ꯑꯗꯣ ꯁꯤꯗ ꯂꯥꯛꯏꯕ ꯀꯣꯏꯁꯟꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯍꯦꯄꯤꯂꯤ ꯂꯩꯖꯕ ꯑꯉꯥꯡ ꯑꯣꯏꯔꯒ ꯃꯥ ꯀꯃꯥꯏꯅ ꯑꯉꯥꯡꯁꯦ ꯃꯌꯥꯝꯅꯗꯤ ꯁꯨꯁꯥꯏꯠꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯅꯗꯤ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯗꯨꯅ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯆꯦꯟꯒꯅꯤ ꯍꯥꯏꯕꯗꯣ ꯑꯣꯏꯊꯣꯛꯇꯦ ꯃꯗꯨꯃꯛꯅꯦꯅ ꯍꯥꯏꯕꯗꯣ ꯄꯦꯔꯦꯟꯁꯇꯨꯅ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯍꯟꯅꯤꯡꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯌꯨꯝ ꯍꯥꯏꯗꯤꯀꯣ ꯄꯦꯔꯦꯟꯁ ꯑꯌꯥꯝꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯤ ꯂꯣꯏꯅ ꯈꯪꯅ ꯍꯩꯅꯔꯕ ꯉꯥꯛꯇꯅꯤꯅ ꯑꯗꯨꯝꯕ ꯋꯥꯗꯣ ꯇꯥꯗꯕ ꯑꯉꯥꯡꯁꯤꯡꯁꯨ ꯃꯌꯥꯝ ꯂꯩꯕꯀꯣ ꯈꯪꯗꯕ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯅ ꯍꯥꯏꯅꯤꯡꯉꯤꯀꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯥꯏꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯛꯄꯁꯦ ꯃꯣꯏꯁꯦ ꯃꯐꯝ ꯑꯇꯣꯞꯄꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯒ ꯂꯥꯛꯄꯅꯤ ꯑꯗꯣ ꯃꯣꯏꯁꯦ 2022ꯒꯤ ꯑꯣꯛꯇꯣꯕꯔ ꯑꯁꯤꯒꯩꯁꯤꯗ ꯃꯣꯏꯁꯦ ꯁ꯭ꯀꯨꯜꯁꯤꯗ ꯑꯦꯗꯃꯤꯁꯟ ꯂꯧꯕꯀꯣ ꯑꯗꯨꯒꯤ ꯂꯧꯔꯒ ꯆꯠꯈ꯭ꯔꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯁꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯂꯩꯈꯤꯗꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯍꯞꯇꯥ ꯑꯃꯔꯣꯝ ꯍꯥꯏꯔꯛꯑꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯁ꯭ꯀꯨꯜꯗ ꯍꯪꯕ ꯃꯇꯝꯗꯗꯤ ꯁ꯭ꯀꯨꯜꯅ ꯃꯗꯨꯒꯤ ꯄꯣꯠꯇꯣ ꯐꯖꯅ ꯔꯦꯁꯄꯣꯟꯁ ꯂꯧꯕꯤꯗ꯭ꯔꯦ ꯑꯁꯤꯒꯤ ꯃꯃꯥꯡꯗꯁꯨ ꯃꯄꯥꯟ ꯂꯝꯒꯤꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯃꯤꯠꯌꯦꯡ ꯊꯝꯃꯨꯗ꯭ꯔꯒꯁꯨ ꯏꯟꯗꯤꯌꯥꯗ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯂꯕꯅꯤ ꯑꯉꯥꯡ ꯑꯄꯤꯛꯄꯅ ꯁ꯭ꯀꯨꯜ ꯇꯝꯕꯗ ꯑꯉꯥꯡ ꯀ꯭ꯂꯥꯁ ꯍꯧꯖꯤꯛꯀꯤ 4 ꯂꯩꯔꯦ ꯃꯃꯥꯡꯗꯁꯨ ꯀ꯭ꯂꯥꯁ 9 ꯇꯝꯕ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤꯗꯤ ꯑꯩ ꯂꯣꯀꯦꯁꯟꯒ ꯀꯣꯟꯅꯅ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯉꯝꯗ꯭ꯔꯦꯀꯣ ꯃꯌꯥꯝꯁꯨ ꯌꯥꯝ ꯇꯣꯏꯅ ꯇꯥꯔꯕꯅꯤ ꯑꯗꯒꯤ ꯑꯉꯥꯡꯅ ꯕꯦꯛ ꯄꯨꯕꯗ ꯑꯣꯏꯔꯣ ꯑꯉꯥꯡꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯑꯣꯏꯗꯅ ꯂꯩꯇꯕ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯑꯉꯥꯡꯁꯦ ꯁꯨꯃꯥꯏꯅ ꯕꯦꯜꯀꯣꯅꯤꯗꯒꯤ ꯑꯣꯟꯊꯔꯦ ꯃꯣꯏꯅ ꯁꯨꯁꯥꯏꯠꯅꯤꯕꯨ ꯍꯥꯏꯖꯤꯜꯂꯦ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯑꯗꯨ ꯌꯥꯎꯔꯝꯃꯦ ꯍꯥꯏꯅꯕꯨ ꯍꯥꯏꯔꯦ ꯃꯐꯝ ꯄꯨꯝꯅꯃꯛꯇꯕꯨ ꯑꯣꯏꯔꯣꯀꯣ ꯑꯗꯣ ꯑꯁꯤ ꯃꯔꯝ ꯄꯨꯝꯅꯃꯛꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯁꯤ ꯄꯦꯔꯦꯟꯁꯅ ꯌꯥꯝ ꯑꯋꯦꯌꯔ ꯂꯩꯐꯝ ꯊꯣꯛꯏ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤꯗꯃꯛꯇꯀꯣ ꯑꯩꯈꯣꯏꯅ ꯂꯥꯏꯊꯣꯛꯄꯤꯗꯕ ꯑꯗꯣ ꯌꯨꯝꯗꯒꯤ ꯆꯠꯄ ꯑꯉꯥꯡꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯋꯥ ꯉꯥꯡꯕ ꯃꯇꯝꯁꯦ ꯀꯔꯤ ꯋꯥ ꯉꯥꯡꯒꯅꯤ ꯑꯗꯩꯗꯤ ꯃꯣꯏꯁꯦ ꯀꯔꯝꯕ ꯋꯥꯔꯗ ꯌꯨꯁ ꯇꯧꯔꯦ ꯍꯥꯏꯕ ꯏꯆꯥꯁꯦꯀꯣ ꯐꯖꯅ ꯈꯪꯗꯣꯛꯄꯤꯕ ꯑꯃ ꯆꯪꯉꯤ ꯀꯩꯒꯤꯅꯣꯗꯤ ꯑꯩꯒꯤ ꯏꯆꯥꯁꯨ ꯁꯣꯛꯇꯅꯕ ꯃꯤꯒꯤ ꯃꯆꯥꯁꯨ ꯁꯣꯛꯇꯅꯕꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯉꯥꯜ ꯊꯣꯛꯆꯔꯒ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯁꯦ ꯃꯤꯅ ꯃꯉꯣꯟꯗ ꯕꯨꯂꯤ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯦꯛꯆꯨꯋꯦꯂꯤ ꯑꯅꯧꯕ ꯃꯐꯝ ꯑꯃꯗꯒꯤ ꯑꯅꯧꯕ ꯃꯐꯝ ꯑꯃꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃ ꯇꯧꯔꯦ ꯃꯥꯒꯤ ꯄꯤꯇ꯭ꯔꯨ ꯄꯤꯡꯗꯩ ꯇꯝꯕꯁꯤꯅ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯆꯠꯈꯤꯕꯀꯣ ꯑꯇꯣꯞꯄ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯃꯣꯏ ꯈꯔꯗꯨꯅ ꯄꯥꯔꯇꯤ ꯁꯦꯝꯃꯒꯅꯦ ꯃꯣꯏꯁꯦ ꯂꯛꯅꯕꯤꯕ ꯑꯗꯩꯗꯤ ꯃꯥꯒꯤ ꯇꯤꯝꯗ ꯌꯥꯎꯍꯟꯗꯕ ꯄꯥꯛ ꯃꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯕꯤꯗꯕ ꯑꯗꯨ ꯕꯨꯂꯤ ꯀꯧꯔꯦꯕꯀꯣ ꯑꯗꯩꯗꯤ ꯗꯦꯁꯥꯝꯇ ꯇꯧꯔꯦ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯕ ꯑꯗꯩ ꯃꯣꯏ ꯃꯌꯥꯝ ꯆꯪꯅ ꯒ꯭ꯔꯨꯞ ꯄꯨꯜꯂꯒ ꯑꯗꯨꯝ ꯑꯉꯥꯡꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯗ꯭ꯔꯁꯨ ꯍꯥꯏꯖꯤꯜꯂꯤꯅꯦꯅ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤ ꯃꯔꯝꯁꯤꯃꯁꯨ ꯇꯤꯆꯔꯅ ꯍꯦꯜꯞ ꯇꯧꯕꯤꯒꯗꯕꯅꯤ ꯇꯤꯆꯔꯗꯁꯨ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯇꯤꯆꯔ ꯍꯥꯏꯔꯒꯁꯨ
ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯇꯤꯆꯔ ꯍꯥꯏꯕꯁꯤꯁꯨ ꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯨꯗꯦꯟꯒꯤꯗꯃꯛꯇ ꯃꯣꯏꯁꯨ ꯂꯩꯕꯅꯤ ꯑꯗꯨꯏꯁꯨ ꯃꯤ ꯄꯨꯝꯅꯃꯛꯇꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯦ ꯇꯤꯆꯔꯁꯨ ꯍꯧꯖꯤꯛ ꯃꯈꯜ ꯌꯥꯝꯃꯦ ꯑꯗꯣ ꯍꯦꯜꯞ ꯇꯧꯕꯤꯔꯒꯗꯤ ꯇꯧꯕꯤꯔꯦ ꯑꯗꯣ ꯇꯤꯆꯔꯅ ꯍꯦꯜꯞ ꯇꯧꯕꯤꯐꯝ ꯊꯣꯛꯏ ꯇꯧꯕꯤꯗ꯭ꯔꯒꯅꯀꯣ ꯑꯗꯨꯒꯤꯗꯣ ꯄꯦꯔꯦꯟꯁꯅ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯒꯤ ꯈꯣꯜꯂꯥꯎꯁꯦ ꯊꯥꯡꯒꯠꯀꯗꯕꯅꯤ ꯍꯥꯏꯕꯀꯣ ꯊꯥꯡꯒꯠꯀꯗꯕꯅꯤ ꯀꯩꯒꯤꯅꯣꯗꯤ ꯑꯩꯒꯤ ꯏꯆꯥ ꯁꯣꯏꯕ ꯌꯥꯗꯦ ꯃꯤꯒꯤ ꯃꯆꯥꯁꯨ ꯁꯣꯏꯍꯜꯂꯣꯏꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯔꯀꯥꯟꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯥꯁꯦ ꯃꯤꯅ ꯕꯦꯠ ꯋꯥꯔꯗ ꯌꯨꯁ ꯇꯧꯕꯀꯣ ꯑꯗꯩ ꯃꯥꯒꯤ ꯆꯦꯗ ꯀꯩꯗ ꯃꯥꯁꯦ ꯗ꯭ꯔꯣꯌꯤꯡ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯀꯩꯅꯣ ꯑꯣꯏꯕꯗꯣ ꯑꯗꯨꯝ ꯆꯍꯤ ꯑꯃ ꯃꯈꯥꯏꯗꯒꯤ ꯑꯗꯣ ꯃꯥꯁꯦ ꯅꯨꯄꯤꯒꯁꯨ ꯈꯔ ꯅꯝꯅ ꯂꯣꯏꯅꯖꯕ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯗꯨꯒ ꯅꯨꯄꯥꯒꯁꯨ ꯈꯤꯇꯪ ꯋꯥꯠꯄ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯑꯗꯣ ꯃꯤ ꯄꯨꯝꯅꯃꯛꯇ ꯍꯦꯛꯇ ꯅꯪ ꯅꯨꯄꯥꯒ ꯇꯤꯟꯅꯗꯕ ꯌꯥꯗꯦ ꯅꯨꯄꯤꯒ ꯇꯤꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯉꯥꯡꯁꯤꯗꯤ ꯌꯨꯝꯗꯒꯤ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯍꯟꯒꯗꯕꯅꯤ ꯃꯥꯒ ꯇꯤꯟꯅꯅꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤꯅꯦ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯍꯟꯕꯤꯕ ꯑꯉꯥꯡꯁꯦ ꯑꯗꯨꯅ ꯅꯨꯄꯤ ꯅꯨꯄꯥꯗꯤ ꯀꯩꯁꯨꯝ ꯂꯩꯇꯦ ꯑꯗꯣ ꯃꯥ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯒꯗꯕꯅꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯑꯗꯨꯃꯛꯄꯨ ꯑꯉꯥꯡꯗꯨꯅ ꯍꯩꯅꯖꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯀꯩꯁꯨ ꯀꯩꯅꯣ ꯅꯠꯇꯦ ꯍꯥꯏꯗꯤ ꯂꯩꯈꯤꯗꯕ ꯃꯃꯥ ꯃꯄꯥꯗꯨꯒꯤ ꯑꯣꯏꯅꯗꯤ ꯃꯆꯥꯗꯣ ꯃꯥꯡꯖꯔꯦ ꯕꯠ ꯃꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝ ꯇꯧꯔꯤ ꯑꯗꯣ ꯁ꯭ꯀꯨꯜꯅ ꯇꯥꯕꯤꯗ꯭ꯔꯦ ꯇꯥꯕꯤꯗꯕꯗꯣ ꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤꯀꯣ ꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯁꯤꯒꯤ ꯀꯝꯄ꯭ꯂꯦꯟꯁꯦ ꯂꯥꯏꯅ ꯂꯧꯕꯤꯒꯅꯨ ꯑꯉꯥꯡꯁꯤꯡ ꯁ꯭ꯀꯨꯜꯗ ꯑꯗꯨꯃ ꯇꯧꯅꯔꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯦ ꯍꯥꯟꯅꯒꯤ ꯑꯉꯥꯡꯁꯤꯡ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯗꯤ ꯌꯥꯝꯅ ꯃꯣꯏꯁꯦ ꯁꯦꯟꯁꯤꯇꯤꯞꯁꯨ ꯑꯣꯏꯔꯦ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯃꯣꯔꯦꯜ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦ ꯋꯥꯈꯜꯁꯦ ꯈꯟꯕ ꯉꯝꯃꯦ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯚꯦꯂꯨꯁꯦ ꯃꯁꯥꯒꯤ ꯁꯦꯜꯐ ꯔꯦꯁꯄꯦꯛ ꯚꯦꯂꯨꯁꯦ ꯃꯣꯏ ꯌꯥꯝ ꯆꯥꯎꯅ ꯂꯧꯕ ꯃꯇꯝ ꯑꯃ ꯑꯣꯏꯌꯦꯕ ꯍꯧꯖꯤꯛꯁꯦ ꯃꯤꯅ ꯈꯛꯇꯪ ꯉꯥꯡꯈꯤꯕꯁꯦ ꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯏꯃꯣꯁꯅꯦꯜ ꯗꯦꯃꯦꯖ ꯀꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯄꯦꯔꯦꯟꯁꯁꯤꯡꯗ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏ PTM ꯆꯠꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯆꯠꯄꯤꯌꯨ ꯑꯗꯨꯒ ꯇꯤꯆꯔꯁꯤꯡꯅ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯌꯦꯡꯗꯦꯕꯀꯣ ꯇꯤꯆꯔꯁꯤꯡꯅ ꯃꯌꯥꯝ ꯏꯂꯥꯏ ꯂꯥꯏꯊꯣꯛꯑꯦ ꯑꯗꯣ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯉꯥꯡꯁꯨ ꯍꯟꯗꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯒ ꯅꯧꯅ ꯂꯥꯛꯄꯅꯤ ꯅꯧꯅ ꯂꯥꯛꯄ ꯑꯣꯏꯕꯅ ꯑꯗꯣ ꯑꯩ ꯆꯠꯄꯁꯦ ꯄꯦꯔꯦꯟꯁꯅ ꯇꯤꯆꯔꯅꯁꯨ ꯍꯧꯖꯤꯛꯁꯦ ꯃꯋꯥ ꯏꯂꯧ ꯂꯧꯁꯟꯗꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯁꯦ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯕꯨꯂꯤ ꯇꯧꯔꯦ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯐꯦꯁ ꯇꯧꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯗꯣ ꯅꯣꯡꯃꯩ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯃꯥ ꯃꯨꯠꯇꯣ ꯍꯟꯊꯔꯛꯑꯦ ꯃꯥ ꯍꯥꯏꯗꯤ ꯍꯔꯥꯎꯅ ꯑꯉꯥꯡꯗꯣ ꯑꯦꯟꯖꯣꯏ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯆꯠꯀꯗꯕꯗꯣ ꯃꯣꯏ ꯃꯌꯥꯝꯅ ꯍꯥꯏꯖꯤꯟꯕ ꯋꯥꯗꯣ ꯑꯃꯨꯛ ꯇꯤꯆꯔꯅ ꯇꯥꯔꯦ ꯇꯤꯆꯔꯅ ꯇꯥꯔꯒ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯗꯣ ꯃꯇꯣꯝꯇ ꯑꯣꯏꯕꯅꯤನ ꯑꯅꯧꯕ ꯑꯉꯥꯡꯗꯣ ꯃꯇꯣꯝꯇ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯦꯕ ꯃꯌꯥꯝꯅ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯃꯣꯏꯅ ꯄꯤꯕ ꯋꯤꯅꯦꯁꯇꯨꯅ ꯆꯨꯝꯃꯝꯃꯅꯤ ꯍꯥꯏꯅ ꯑꯉꯥꯡ ꯑꯃꯈꯛ ꯉꯁꯥꯏꯒꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯑꯉꯥꯡꯗꯣ ꯑꯗꯨꯝ ꯅꯥꯏꯇꯣꯝ ꯇꯥꯔꯒ ꯂꯩꯕꯀꯣ ꯑꯗꯨꯏꯗꯨꯅ ꯑꯁꯤꯒꯤ ꯀꯦꯁꯁꯦ ꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯑꯉꯥꯡꯁꯤꯅ ꯍꯟꯖꯟ ꯆꯠꯂꯦ ꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯤꯒ ꯀꯦꯃꯦꯔꯥꯗ ꯎꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯍꯟꯖꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯆꯠꯂꯦ 3-4ꯔꯛ ꯑꯗꯣ ꯇꯤꯆꯔꯅ ꯀꯔꯤ ꯍꯥꯏꯅ ꯔꯦꯁꯄꯣꯟꯁ ꯂꯧꯔꯕ ꯇꯤꯆꯔꯅ ꯔꯦꯁꯄꯣꯟꯁꯁꯦ ꯂꯧꯕꯤꯗ꯭ꯔꯦ ꯂꯧꯔꯒꯁꯨ ꯂꯧꯔꯤꯕ ꯔꯦꯁꯄꯣꯟꯁꯇꯣ ꯄꯣꯠꯇꯨꯒꯤ ꯀ꯭ꯂꯣꯖ ꯑꯣꯏꯕꯒꯤ ꯀꯟꯀ꯭ꯂꯨꯖꯟꯗꯣ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯉꯥꯡꯁꯦ ꯃꯊ꯭ꯋꯥꯏ ꯄꯦꯟꯗ꯭ꯔꯦꯕ ꯑꯗꯨꯅ ꯄꯤꯑꯒꯁꯨ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯑꯗꯨꯒꯤ ꯗꯤꯁꯤꯖꯟꯁꯦ ꯂꯧꯕꯒꯤ ꯑꯉꯥꯡꯁꯤꯅ ꯍꯥꯏꯗꯤ ꯑꯗꯨꯅ ꯐꯔꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯇꯥꯕꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯦꯔꯦꯟꯁꯁꯤꯡꯅꯀꯣ ꯁ꯭ꯀꯨꯜꯗ ꯗꯤꯁꯥꯝ ꯇꯧꯔꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯑꯒ ꯍꯪꯗꯣꯛꯄꯤꯕ ꯅꯪ ꯁ꯭ꯀꯨꯜꯗ ꯀꯃꯥꯏꯅ ꯇꯧꯔꯦ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯦ ꯈꯣꯠꯂꯦ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯦ ꯄꯤꯛꯅꯁꯨ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯡꯅ ꯈꯣꯠꯅꯕ ꯏꯃꯨꯡ ꯃꯅꯨꯡꯗꯩꯗꯤ ꯃꯥꯒꯤ ꯏꯃꯨꯡꯗꯨꯒ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯑꯆꯧꯕ ꯑꯉꯥꯡꯁꯤꯡ ꯂꯩꯈꯤꯕ ꯑꯗꯩꯗꯤ ꯌꯥꯝꯅ ꯏꯔꯥꯡꯗ ꯈꯪꯕ ꯑꯉꯥꯡꯁꯤꯡ ꯑꯣꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯥꯟꯅꯗꯦꯅꯀꯣ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯑꯗꯨꯃꯥꯏꯅ ꯑꯣꯏꯇꯥꯔꯒꯗꯤ ꯃꯣꯏꯅ ꯑꯥꯗꯒꯤ ꯋꯥꯁꯤꯡꯗꯣ ꯄꯨꯔꯒ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯣꯏꯅꯦꯕ ꯑꯃꯗ ꯑꯃꯨꯛ ꯑꯗꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯁꯦ ꯑꯐꯕ ꯌꯥꯎꯋꯦ ꯐꯠꯇꯕ ꯌꯥꯎꯋꯦꯕ ꯑꯐꯕꯅ ꯑꯐꯕ ꯃꯔꯝꯗ ꯇꯧꯔꯦ ꯐꯠꯇꯕꯅ ꯐꯠꯇꯕ ꯑꯦꯄ꯭ꯂꯥꯏ ꯑꯣꯏꯔꯦꯕ ꯃꯣꯏ ꯃꯌꯨꯝꯒꯤ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯗꯨꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯁꯤꯡꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯌꯦꯡꯒꯗꯕꯗꯤ ꯂꯥꯛꯑꯒ ꯑꯉꯥꯡꯁꯤꯡꯗꯣ ꯅꯪꯀꯃꯥꯏꯅ ꯇꯧꯔꯦ ꯀꯩꯗꯧꯔꯦ ꯑꯗꯨꯒ ꯅꯪ ꯉꯁꯤ ꯅꯪꯒꯤ ꯐ꯭ꯔꯦꯟꯒ ꯀꯃꯥꯏꯅ ꯇꯧꯔꯦ ꯀꯃꯥꯏꯅ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯔꯦ ꯀꯔꯤ ꯄꯣꯔꯥ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯣꯏꯕ ꯇꯥꯔꯒꯗꯤꯅꯦ ꯄꯦꯔꯦꯟꯁꯅ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯕꯤꯕꯀꯣ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯑꯉꯥꯡꯅꯦꯅ ꯍꯥꯏꯕ ꯌꯥꯗꯦ ꯊꯥꯁꯤꯃꯛꯇꯗ ꯉꯔꯥꯡ ꯅꯍꯥꯟ ꯊꯥꯁꯤꯃꯛꯇꯗ ꯀꯣꯜꯀꯇꯥꯗꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯨꯁꯥꯏꯠ ꯇꯧꯔꯝꯃꯦ ꯍꯥꯏꯗꯅ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯔꯝꯒꯅꯤ ꯑꯗꯨꯁꯨꯅꯤ ꯑꯗꯣ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯁꯤ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦꯀꯣ ꯑꯉꯥꯡꯅ ꯌꯦꯡꯕ ꯌꯥꯕ ꯑꯍꯟꯅ
ꯑꯉꯥꯡꯅ ꯌꯦꯡꯕ ꯌꯥꯗꯕ, ꯇꯥꯕ ꯌꯥꯕ ꯄꯥꯎ, ꯇꯥꯕ ꯌꯥꯗꯕ ꯄꯥꯎ, ꯑꯗꯨꯒꯨꯝꯕ ꯄꯨꯝꯅꯃꯛꯁꯨ ꯈꯪꯉꯦ꯫ ꯁꯨꯖꯥꯏꯠ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯪꯐꯝꯗꯤ ꯊꯣꯛꯇꯕꯅꯤ, ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯇꯧꯅꯔꯤꯕꯁꯤꯅ ꯈꯪꯉꯦꯕꯀꯣ꯫ ꯑꯗꯣ ꯄꯣꯠꯇꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯦ ꯈꯥꯡꯕ ꯉꯝꯕꯒꯤ ꯃꯣꯏꯒꯤ ꯄꯥꯡꯒꯜꯁꯦ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯇꯝꯗ ꯑꯉꯥꯡꯒ ꯆꯩꯔ ꯈꯣꯠꯂꯒ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯀꯞꯄꯒ ꯇꯣꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯕ, ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯔꯤꯕ ꯏꯆꯥꯁꯤꯡꯗꯨꯒ ꯁꯨꯝ ꯌꯦꯡꯉꯣ, ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯉꯥꯡꯉꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯗꯤꯁꯇꯥꯔꯕ ꯑꯣꯏꯕꯅꯦꯕ꯫ ꯑꯗꯨꯗꯨꯅ ꯃꯤꯅ ꯇꯧꯔꯛꯄꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏ ꯗꯤꯁꯇꯥꯔꯕ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯌꯨꯝꯗ ꯌꯥꯝ ꯃꯨꯟꯅ ꯁꯤꯒꯤ ꯀꯦꯁꯁꯤꯒꯤ ꯃꯇꯥꯡꯗꯀꯣ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯍꯟꯅꯤꯡꯉꯤ ꯄꯦꯔꯦꯟꯁꯁꯤꯡꯅ꯫ ꯑꯁꯤꯒꯨꯝꯕ ꯐꯠꯇ ꯍꯧꯗꯤꯕ ꯃꯌꯥꯝꯁꯦ ꯊꯣꯛꯇꯅꯕ ꯑꯗꯣ ꯑꯁꯤ ꯍꯥꯏꯖꯅꯤꯡꯉꯤꯀꯣ, ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯅ ꯁꯦꯝꯖꯔꯛꯄꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯡꯗꯨ ꯌꯨꯝꯗꯒꯤꯁꯨ ꯏꯁꯇ꯭ꯔꯣꯡ ꯑꯣꯏꯍꯟꯒꯗꯕꯅꯤ꯫ ꯃꯤꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯌꯨꯝꯗꯁꯨ ꯂꯥꯛꯑꯒ ꯑꯉꯥꯡꯁꯤꯡꯗꯨꯅ ꯐꯖꯅ ꯏꯁꯄꯤꯆꯇꯣ ꯗꯦꯂꯤꯚꯔ ꯇꯧꯕ, ꯑꯣꯖꯥꯗꯁꯨ ꯐꯖꯅ ꯍꯥꯏꯕ, ꯑꯣꯖꯥꯅ ꯍꯥꯏꯕꯗ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯄꯦꯔꯦꯟꯁꯅ ꯃꯗꯨ ꯑꯣꯖꯥꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯧꯖꯤꯛ ꯑꯔꯥꯏꯕ ꯑꯣꯏꯗ꯭ꯔꯦꯀꯣ, ꯑꯉꯥꯡ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨ ꯇꯧꯔꯦꯅ ꯍꯥꯏꯔꯒ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯐꯝꯗ ꯁ꯭ꯀꯨꯜꯗ ꯍꯣꯡꯗꯣꯛꯄꯤꯕ꯫ ꯑꯩꯈꯣꯏꯅ ꯇꯤꯆꯔꯒ ꯀꯝꯃꯨꯅꯤꯀꯦꯠ ꯇꯧꯕ ꯃꯇꯝꯗ ꯇꯤꯆꯔꯒꯤ ꯀꯝꯃꯨꯅꯤꯀꯦꯠꯁꯦ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯗ꯭ꯔꯒꯗꯤ, ꯇꯧꯅꯕ ꯌꯥꯗ꯭ꯔꯒꯗꯤ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯍꯣꯡꯗꯣꯛꯄꯤꯕ꯫ ꯏꯆꯥ ꯃꯥꯡꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯃꯐꯝꯗ ꯇꯝꯕꯅ ꯐꯩꯀꯣ ꯂꯥꯏꯔꯤꯛꯇꯤ꯫ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯍꯥꯏꯖꯅꯤꯡꯉꯤ ꯃꯌꯥꯝ꯫